Sigi March ki tang tara truk Joint Secretary Family Welfare ki Government of Manipur Dr. Yumnam Suraj na utilize order thopi ki basi yaninde makata na utilize tawbidanaba haijari aduga hauji utilize tawaga lairibasing asisu atubu matamda Jiram District Hospital da thabirakuna mathau tawnaba Desamji District Council ki maikai dagi haijari Jiram District Hospital sida chaliba tha sigi tang trom doida ticket counter da ticket takpi na staff leitabana maram oiduna Jiram ji hospital si administration asi asoiba leire habdo pawam phangjabadagi aikhoina hospital du da chattuna yingchiluba matamda hospital dugi DMS amasung MO in charge leiba leitabana maram oiduna hospital si administration asi totally fail oire habaga chap manare aduga tongan ba CSO amasung mahir loop kayana hospital si film da fakalaknaba mahirinaba authority amasung lengakta kayarak haijakhrabasu thabok oina onthok piyaktaba si Jiram Prajagi oina laibak thibani aduga hojik oiriba leibaki film asida hospital asida mapung phana laihannaba honaringi cherak asida chaliba tha sigi tang taraga taruk Joint Secretary Health and Family Welfare Government of Manipur ki Dr. Yumnam Suraj na utilize order thopi gibasi asisu laibak thibani